Paushidi Yumpam Oibamaruiba Pau Karab de Taujari. College Oza Sing Nasidagi, Numit Nini Suti Laukre, Pekokta. Laingakna Fegokta na Taliba Tariat Chuba UGC Fa and Regulance 2018 Garang Faoba Order Toki Badagi. Toki Dabadagi College Oza Sing Nasidagi, Numit Nini Suti Laukre Aina. Federation of Government College Teachers Association Manipur Pekokta Gi Zerol Amara Haire. Zerol Asina Hai Kongtang Asit nttragani 20 sit in protest Pamlapa Matunda Pekokta Gi Mangarak Suba Kongjangi Saruk Ambo Oina Sangsilak Mare. Karigumba Legak the Tha Asiki Taragataruk Pawagi Murunda Tari Suba UGC Pa and Regulations 2018 Gi Order Topi Dragade Matangi Numit February Gi Sajat Taragatarit Tagide Plus Sangdavagi Kongjang Auragane. Hauzik Pekokta na Sangsilip Mangarak Suba Kongjang Asigi Waruishinde Langak the Kudak to Order Topiba Asine. Tari Suba UGC Pa and Regulations 2018 Gi Order Tokriba Faoba Kongjang Junction Gane. Masigi Warip Asi Pekokta Gi meeting Kada Ambato Oina Lepkiba College Gi Ozasingi Warip Ne Haire. Pekokta na Kongjang Mangarak Sangsil Kibasi Langak na Matamatam Gi Tazaba Piki Bedu Mangan Ki Bedagine. College Gi Ozasing na Puning Koirang Koisau Naraga. Amadi Laita Draga Tungana Hundok to Tambiraga Mataukan Afaba Mahimasing Tambiba Oitoka Doribano Aina Hanglatuna Asiguma Pipam Asi Adum Makatana Sataraga de Karamba Afaba Mahiro in the Kodeski Oza Weninga Doribano Ainasu Hanglagle Fegukta Tazabadi UGC National Policy Assistant Lagade Manipur Afaba Collegiate Education Purapangangare Fegoktan Ikai Kom Najari Minister na Losing Bug Cabinet and National Policy Oribatari Super UGC Pa and Regulations 2018 Animag Ayaba Piki Bagidamak Tamoising Natagachari Manipur Pegokta Kaktani Tari Chuba UGC Pa and Regulations 2018 Tankiba Ozasing Kangrupni Aire Atopapau Amadana Kenil Ising Tanatazilak Padagi Lofum the Hajalak Mahimarong Loin Mangle Meeting Sanbinaba Apil Taurakle Taubal local sing Sinjak Tami Pantang the bird Lamdam Ama Oinaba Haiduna Lamdam Masigi Lomi Miam the Low Hundringai Mamangda Hangdula Leripa Lofum Sing the Alu Hawaii Amade Hangamna Sing Mahimarung Kia Tadun Honoring Selecta Taubal Porziki Taubalgi Akoiba Lofum Kia Pauduna Select River Kenel the Ising Tana Tazilak Padagi Lomi Gaya Mi Biba Paunare Taubal Nongang Kong Singa Lairimbi Maya the Low Singu Toriba Lomi Amana Pongdorok pada ngasi numit humni rumki mamangdagi Taubal gi akoibada leiriba laukul ke khetri lekai sarangpat Taubal achoba moijingna singba phawdana chelakliba kenel asi pathoktuna lawmi singna thajaba polam kya mangtak bahawrakle lawmi singna ahing nongthel naidana ising pathorakpa mafam sing koina satuna chenaduna leire adumoinamak mafam kya da pathoktuna chensilakpana haujik law pari lising kya gi matakta thanariba hawai alu amade Angangsinggi Mahi Lokdaroidra Haina Mi Paiba Paure Hiram Masida Legak Atuba Madamda Biang Chanbinaba Apil Taurakle Nagalamarum Dana Angangsinggi Sannafam Leirktre Lmpakta 1di Pukhri Fullaga Community Hall saba Toklasi CM Manipur Leiriba Lekai Kaya the Leiramba Lampak Amadi Isinggi Tungnapam Oriba Pukhri Nasingba Kaya Punjilaga Community Hall saba Kisanabi Asi Toklasi Lampak Kaya the Community Hall Kaya Sajan Kiba Asinatungi Yumpiral Oikadoriba Aikogi Angangsinggi Sannafam Leirktre Aduna Lampak 1di Pukhri Kanana Bathabak Sarkana Paikalagani Aina Si Minister N Berena Pangthoklagani Wafam Asing Asi Ayuk Hangang Kendra Kimanung Channa Sangak from the Lining Thok Margin Anopa Sanglen Sangapagi Tauram the Sip Guest Warol Period Si Minister na Pangthoklagani CM na Makataki Manipur Leiriba Sing Singda Uwa Paksana Koktorokba Isingki Tungnapam Uriba Pat Pukhri Kaya Punjilakpa Asina Mahusagi Kal Kaibagi Achoba Maram Oire Masina ecological amadi environment jamna chawna soganba aibad oire masigi mathata lekai teleramba pukhri bat lampak ke mathang phomjilaga community hall sabaki iho amalak padagi Angangsinggi Sannafam amade isingi tungnafam amata leirktre sarkar nasu lampak bat pukhri ne singpak kanbagi thapak paikhalagani loinana community hall sajinba tongnaba apel tawkhe Baragasida sex ratio ki matangda mirabaina bidhan sabada tak tharakhre Manipur ki sex ratio samapan kunthraga humdoi leire hanthadre se minister Manipur ki sex ratio asi yamna phattaba phibam da leire
Fagatnaba thorang kari tawribagi aina pachoi kendragi MLA ke Mirabaina ngasi phamkiba assembly mifamda hangbaga loinada Register General of India ki makhada sathaba civil registration system na piba report ki matung innade Manipur asi sex ratio jamna ka hena handare aire civil registration system na utliba data asi sarkarna kanagumba miyu ama pokpa natragana sibasi numit kunmathoni ki manung register tawi aina thamme Maduda jumpham orga hokiba November 18 Register General of India na phongkiba report adu CRS na thamlaba matungda phongkibane maduda phongkiba asi nupa masa lising ama pokpada nupi masa pokpagi masing asi chatre yanghi marida handare aike marhai report adu Bharat ki mafam khudimaki media da phongkrabane loinana Manipur da mama oigidawru bisingna maru oina naupuringi matamda nupa nupi khangdoknaba khonabada khwaidagi asawu pambai oiribasi ultrasound clinic ne prenatal diagnostic tactics regulations and prevention of misuse act PNDP act 1994 ki makhada ultrasound clinic register dawe haujuk phawdu Manipur ki ultrasound clinic kaya PNDT act 1994 ki makhada register dawkiba leirabagi amade register dawdabana kayano clinic sing asida sex determination tawba thingnaba karamba thabak lokhatpa leirabage haujuk phawdu ain kana sex determination tawbagi damak sarkar na center kaya phagatuna case register dawkiba amade action lokhatkiba leirabagi aina pasoi kendra ki MLA ke Mirabaina angke madugi pakum piraduna CM N Berena hai Manipur ki sex ratio asi yamna taba phibam da leire aibasi lali adubo Manipur sarkar sex ratio hen kana badabak thorum kya de paikale atop makhatar papau amadana private school singi Parikhya March ni pandagi taragamapan Faoba Pangthoklagani All Manipur recognized private school singi pre-board exam March tang ni pandagi taragamapan Faoba Pangthoklagani exam manungda kanagumba amatana ban blockade tawbinaramba All Manipur recognized private school welfare association AMRPSWA na ngasi pawmising ka unabada apel tawkhre ngasi Manipur press club da pangthokpa pawgi mifam aduda AMRPSWA gi secretary W Surjitna aikibade Handak SSLC exam thagadaba mahiroi ki internet assessment ki mark piba form fill up tawba awbagi matam board na March ki tang taraga tarukta lepukpa asi maram jai taramna oge board na lawba exam ki mang oinana mamangai pre-board exam pangthokna lagle exam asi board ki mawmutok lawtuna tawbani aike magrai handak ki wenasu March taramanga dagi exam tawnana ba leblambani atuba form fill up ki matam March taraga tarukta leblok pana maram oiraga association kumna khandaraba matungda March 9 dagi taraga 9 phabu tawnaba lepnare exam asida punna school chani gi mahiroi dising tara yanmana saruk yagane maruwaina exam asi main subject manga amasung additional subject ni par laigane exam manungda kanagumba lup amatana ban blockade tawbidana ba apel tawrakle maga makhatana permission da phongdokibade handaki exam asigi internal assessment ki mark ase COVID-19 na maram oiraga mahiroi singda co-curriculum activity tawnaba tam laikidabana internal assessment ki mark full pinanaba school singda apel tawre arweda content sing asigi maroiba paw khara asiba pawdam jariba Manipur local news YouTube channel amadi Facebook page asiragi yengbiri popuna mapathaga chari channel asan atumda kanarabade subscribe to video version subscribe to video monoinana like and share to busu gawi kunupna mukpo amokana thaga chari